ꯃꯌꯥꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯤ ꯀꯟꯕ ꯂꯨꯞ ꯃꯀꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯂꯨꯞ ꯀꯌꯥꯃꯨꯛꯅ ꯄꯨꯜꯂꯒ ꯁꯦꯝꯕ ꯂꯨꯞ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯃꯌꯥꯝꯁꯤꯡꯕꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯗꯨꯅ ꯆꯣꯡꯊꯣꯛꯂꯛꯂꯤ ꯃꯤꯌꯥꯝꯅ ꯂꯨꯞ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯃꯁꯨꯡ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤꯡꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅꯁꯨ ꯃꯇꯦꯡ ꯄꯤꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯔꯩꯆꯥꯁꯤꯡꯒꯤ ꯑꯋꯥꯕ ꯑꯁꯤ ꯉꯁꯤꯁꯨ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯃꯀꯜꯅ ꯑꯃꯨꯛ ꯍꯟꯅ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯤ ꯃꯁꯀꯥꯟꯒꯤ ꯄꯥꯔꯠ 3 ꯃꯩꯔꯥ ꯂꯨꯞ ꯑꯃꯁꯨꯡ ꯀ꯭ꯂꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯙꯔꯅꯥ ꯑꯁꯤ ꯁꯔꯨꯛ ꯌꯥꯖꯔꯤ ꯌꯥꯔꯒ 좀 nâng lầu cái mặt càng phát triển được lầu ngoài ra này ai rồi ꯉꯁꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯅꯔꯕ ꯋꯥꯅꯤ ꯃꯦꯒꯤ ꯇꯥꯡ 3ꯗ ꯉꯁꯤꯐꯥꯎꯕ ꯆꯠꯊꯔꯛꯏꯕ ꯑꯁꯣꯛ ꯑꯄꯟ ꯑꯁꯤ ꯑꯅꯥ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯑꯋꯥ ꯑꯅꯥꯁꯤꯒꯤ ꯃꯔꯝꯗ ꯍꯟꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯕꯔꯥꯛꯇꯝꯄꯥꯛꯀꯤ ꯑꯣꯏꯅ ꯃꯟꯀꯥꯅ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯇꯔꯥꯃꯨꯛ 35ꯅ ꯁꯤꯟꯗꯨꯅ ꯇꯧꯔꯤꯕ ꯑꯍꯟꯁꯤꯡꯅ ꯆꯤꯡꯕꯁꯤꯡꯅ ꯍꯣꯠꯅꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯕꯁꯀꯥꯟꯒꯤ ꯑꯣꯏꯕ ꯂꯨꯞꯁꯤꯅ ꯆꯞ ꯆꯥꯅ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯕꯁꯦ 이khang khanghaudaba isu yamna awaba khudongkiba thokningaini masigumba ngasi megi tang ahumdagi numit humbuni thani henjalaiba awabase ngasi bau leingakta tangdu leitaba ayingma phibam amatta purakpa ngamde adugi chu mathakta thawai na pontha oigraba ireibaki damakat phiba mayamdugi mafamda akoi anwar bar benevolent society gi naharon maira paibi ima iben mayamnasu mogi mafamda akoina awaba phongdokjari adugisu mathakta leingak na ngasi jabak tangdu leitaba phibam ama puraktriba manipur gi leingak india gi leingak mayam leiri ase akoi manipur gi asuk luraba phibam masida ma leingak ki mafamda akoi maira paibi benevolent society gi naharon singna tangdu leitaba manipur ama pubira u manipur da nrc tahonbiu su lokokbiu ase akoi maira paibi mai ben benevolent youth society mayam sigi mafamdagi akoi hojiksu leingak ki mafamda koi haijari tangdu leitaba manipur ama purakpiu ima lebak manipur gi damak akoi anar par maira paibi mayam gi mafamdagi su akoi awaba phongdokjari mogi damakta akoi awaba saruk jajari noi kanado terrorism ana maktu jawmani hojik chathariba akoigi terrorist ki potse narco haise akoigi nisa drug gumba number 4 gumba aduma pot amagi narco haiber पोस्टलाई में कोई NDPS नार्को है हमारे एक अमल है अदुगी मोइसे कुकी है बाजार से पोपी अनम याम हाइनी को पोपी ऐसे कोई ड्रग सुंबगी लई अम खंगने अब कोई थंबाल दुमाइन तोई मचानी मासे असी से लई से मपुंग फारागा ने हेक्टो कांदा असेगी थोलक महीसिना कोई ड्रग कानी पोफिन असुंबा से सेमक पने अब असीगी पोसे चुरा चंपुरा बा हाउ तारे बा चिंग सिगा लोय थाया मणिपुर से चिंग जे नोय कोकथो को अदुगी सुंगलकबा ड्रग सिंजना कनादा पिजे मेटे इचे इनाउ द पिजरे को अदुमाइना अदुगी नार्को टूरिज्म की अटैक से खोले तौसलेबा खुलाई सु मोय पाए एदी निसागी पोसु मोने सुंगगा चाबा थकपा खोलमदा अदुयान तम तम तौना खोई फुरुप से मुथकपगी कांगलोन कक जावे नार्को टूरिज्म नि कुकी सिंगैना कोइना मिंथोन पिबनी को मनिपुगी पोर कोमी हाबा
ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯂꯦ ꯀꯥꯔꯗ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯦꯟꯗꯝꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯤꯁ ꯄꯨꯔꯛꯎ ꯑꯩꯈꯣꯏ ST ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯗꯤꯃꯥꯟ ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯏꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄꯨꯡ ꯑꯅꯤꯈꯛꯀꯤꯁꯦ ꯑꯁꯥꯝꯒꯤ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯈꯨꯟ ꯆꯥꯡꯕ 35ꯗ ꯇꯧꯏ ꯍꯧꯖꯤꯛꯀꯣ ꯀꯔꯤꯡꯃꯁꯇ ꯇꯧꯏ ꯍꯦꯂꯥꯀꯥꯟꯗꯤ ꯇꯧꯏ ꯀꯁꯥꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯟ ꯌꯥꯝꯃꯤ ꯀꯁꯥꯔꯗ ꯈꯨꯟ 100ꯃꯨꯛ ꯍꯦꯜꯂꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯁꯔꯨꯛ ꯌꯥꯔꯤꯁꯤꯒꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯅꯦꯝꯊꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯟ ꯄꯥꯡꯕ ꯆꯠꯄ ꯇꯥꯕꯅꯤ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯇꯔꯦꯠ ꯈꯨꯟꯇꯥꯛꯄꯗ ꯑꯩꯈꯣꯏ ꯁꯤꯗꯩ ꯆꯠꯂꯒ ꯃꯅꯤꯄꯨꯔ ꯅꯤꯡꯇꯝꯈꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯁꯤꯗꯩ ꯆꯠꯂꯒ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯄꯥꯡꯕ ꯆꯠꯄꯒꯤ ꯃꯇꯝꯐꯥꯎ ꯌꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯉꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯃꯥꯁꯤ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯌꯣꯕꯀꯣ ꯁꯅꯥꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯏꯪꯅ ꯇꯞꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯅꯕꯒꯤꯗꯃꯛ ꯖꯥꯜꯇ꯭ꯔꯥ ꯈꯨꯟꯖꯥꯎꯒꯤ ꯃꯩꯔꯥ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯧꯒꯠꯇꯅ ꯍꯥꯏꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯖꯥꯜꯇ꯭ꯔꯥ ꯈꯨꯟꯖꯥꯎꯒꯤ ꯃꯥꯟꯗꯣꯞꯇ ꯖꯨꯂꯥꯏꯒꯤ ꯇꯥꯡ 5 ꯃꯄꯥꯟ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯒꯤꯗꯃꯛꯇ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯃꯤꯐꯝ ꯑꯃꯃꯝ ꯄꯥꯡꯊꯣꯛꯆꯔꯤ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯩꯈꯣꯏꯅ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯈꯪꯉꯤ ꯃꯗꯨꯗꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯏꯃꯥ ꯏꯕꯦꯟ ꯄꯨꯝꯅꯃꯛ ꯑꯋꯥ ꯑꯅꯥ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯃꯄꯥꯟꯗ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯁꯤꯒꯤ ꯃꯤꯐꯝꯁꯤꯗ ꯄꯥꯡꯊꯣꯛꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯖꯥꯜꯇ꯭ꯔꯥꯗꯒꯤ ꯑꯣꯏꯅꯁꯨ ꯃꯌꯥꯝ ꯃꯄꯥꯟ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯁꯟꯖꯔꯤꯕ ꯀꯩꯅꯣꯁꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯏꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯅꯤꯄꯨꯔꯗ ꯏꯁꯟꯖꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯡ ꯅꯦꯝꯊꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯖꯥꯔꯣꯜꯇꯣꯂꯥ ꯈꯨꯟꯖꯥꯎ ꯕꯣꯔꯈꯂꯥ ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯃꯥ ꯔꯅꯕꯤꯔꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯏꯍꯧꯗꯒꯤ ꯃꯅꯤꯄꯨꯔ प्रजा मैम नुंगाइता लेइसे असी मतांगदा मामा रनबीर बु वाहै खतन थंबिउ हाइना रिक्वेस्ट थंजरी ngasi Julai की तांग 5 2023 Yunsa Kaisen Nomi Jarantola Khunjau Borakla constituency की मनुंग चन्ना लेबा Jarantola Khunjau Maira Imai amasung khungi ahlaman hai khibi asida aina ongdok chani madi ngasi tang 5 se mapan manipur da leiriba barak tampak brahmaputra tampak amasung tripura da leiriba mafam gi khungang da tariba khoi meitei cha singna wakat mifam mama hamle asigada akhoi Jarantola Khunjau gi imai be namasung khunja mayamna masiga saruk jari aina imai be sinda amasung akhoi ahlaman lai guru sing mayam sing le masi phami ba wakat mifam ase भारत वर्ष की प्रेसिडेंट भारत की प्रेसिडेंट ऑनरेबल प्रेसिडेंट द्रौपदी मुर्मू का अखोई की वकत आगतनबगी तमुक्ता मयामदा अंगजरी वकत सिगा यावरिबा पॉइंट सिंगसिना अखोई मणिपुर दा हजिक तंगदु लेतान रना लेरिबा असिगी फिबम सिदा अहानबा पॉइंट करिना हाइदा अदि अखोई के मणिपुर सिदा इंगना तपना हानगी गुमना तंगदु लेताना थंबिनबा अनि सुबदना मणिपुर की ngam से ngasi kai banaba honabiba ahum subadana मणिपुर NRC हाइबदि कोगी नेशनल रजिस्टर ऑफ सिटीजनशिप अदो NRC चथनबिबा अदो NRC से चलगदी आगी हौजी थोइबा इहोवसे मरमरत सुथोकना लेगदबदो मद NRC से तगम तो तारगदी आदि मसी आदि अकोइदा तुंगदा परमानेंट ओइना सोल्यूशन अमा लापा याब्रा असुगबगी दिमानम सिजाउरी मरी सुबदा असि तौनरिबा खुदिंगमक्से मसी आदि पालिबा सरकार सिना अहन्ना तंगदु लेताना मणिपुर से हिंगनबा
लेनबा अमसुंग शांति द लेनबा मसी पुनमक्से मसीगी वखतचे असे मसी मफम मफमदा अदि अखोगी बराक वैली ब्रह्मपुत्र वैली अमसुंग त्रिपुरा अद लेरिबा मिदै खुंगंग खुदिंगी कुंजासिंगना मसी वखतचे असे प्रेसिडेंट द थागतपगी तमक्ता ngasi फंबा मिफमदि मसी वखत मिफम कोगे अदना मसी मतंगदा कना कना अदि इमाई बेदगिसु अहल लमन किरिकैसु मामा पीगदबो ओपिनियन दो अदु पिबिनबो पाइदे निसिंजै मरुइना मणिपुर हौरिबा इहौ असिगी मतंगा जामना नुंगाइतबा फोंदोकपा ओइना अखोई मंगोलपुर मैरापाइबी लुपकी माइगैदगिसु निंगमदबदु सरुक जाजरी लोनना अखोइसु होजि होजि हाइबा असिदा थवाई वखल नुंगाइतना सरुक जारे हाइबसी थमजरी मरुइना ngasiगी अखोइगी लुप असिगी मैरापाइबीगी मंगोलपुर मैरापाइबीगी प्रेसिडेंट ओइदिबा अकी मानथौ निंगोइना पंजरबदा मैंग थेम बिनाना अफम खरतन थम्बगा लोनना अखोइगी लेखिद्रबा थवाई थाखरबा थवाई पोंथा ओइखरबा अखोइ सिंगदगिदमक्ता कंडोलेंस की मतांगा आइ खतम थबिनबेदमक्ता निसिंजरी अदवा मणिपुर इमालेबा कन्ननबेदमक्ता थवाई पोंथा ओइखरबा इबुंग इपासिंगो मंगोलपुर मैरा लोकना इकाई खुनब उत्सबग लोइनना मिनिट अनि खतम ईश्वर की खुयादा खोय लेखिद्रबा थौना फरबा इमुं पासिंगीदमक्ता थौबसिंगीदमक्ता खोय मिनिट अनि तंग इग्न तपना खोय लेप्से ना हाइजरी टाइम स्टार्ट Oklahoma. Nasi merah pagi itu, ramno bola magang di ahan nama lagi singa, loina duna, apa yang macam duna, kita lanjut ke kota asli di mana di asli Manipur dah yang Yahoo riba, kalau ani di mana hana dina dana, somna riba lan asibu, somna riba lan asibu. इथानबा अथुबा मतमदा शांति हुबिरमना बगिदमक्ता हाइबा सरकार असिदा अइखोइना हन्ना अपील तौजरी अदुगा लेखिद्रबा अहल लमन लेखिद्रबा मयामबु शांति पिबिउ हाइदुना हन्ना अइखोइ दराना कुबांगलना सोगी खुयादा खुरमजरी असि हाइगा अइ तांगसिदा लोसिनजरी ऐकोइसु एससी महंगदबनी ऐकोइसु एससी महंगदबनी नार्को टेररिज्म थिंगदबनी नार्को टेररिज्म थिंगदबनी इंडो म्यांमार बॉर्डर सील तौगदबनी इंडो म्यांमार बॉर्डर सील तौगदबनी नो एसटी नो रेस्ट नो एसटी नो रेस्ट we want peace. We want peace. Save Manipur, save Manipur. Save Manipur, save Manipur. Equation ST Vangadoni. Narco terrorism Thingadoni. Indo Myanmar border seal Tongadoni. No ST, no rest. No ST, no rest. We want peace. We want peace. Save Manipur, save Manipur. Save Manipur, save Manipur. Masih Mairapadinu Ramnagar Lamagram Amadi Kungang Masigi Ahalaman Ozaguru Singaloinadana Asi Sit-in Quartet Asi Jathagami Maramdi Haukiba May Thagi Kang Umundagi Masi Pawa Manipurda
ꯂꯦꯞꯄ ꯂꯩꯇꯅ ꯀꯥꯡꯂꯨꯞꯅꯤ ꯍꯥꯏꯕꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯑꯃꯁꯨꯡ ꯃꯤꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯤꯇꯩꯁꯤꯡꯕꯨ ꯃꯤꯑꯣꯏꯕꯤꯗꯨꯅ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯃꯤꯇꯩꯁꯤꯡꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯤꯡꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯃꯤꯇꯩ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯄꯨꯔꯤꯕ ꯁꯔꯀꯥꯔ ꯑꯅꯤꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯗꯨꯅ ꯃꯍꯧꯁꯥ ꯈꯨꯜꯇꯪꯗꯨ ꯂꯩꯇꯥꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯁꯔꯀꯥꯔꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯍꯟꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯂꯩꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ ꯉꯁꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯔꯥꯝꯅꯕꯨꯔ ꯂꯝꯀ꯭ꯔꯥꯝ ꯑꯃꯗꯤ ꯃꯐꯝꯁꯤꯒꯤ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯒ ꯂꯣꯏꯅꯅ ꯄ꯭ꯔꯣꯖꯦꯛꯠ ꯑꯁꯤ ꯆꯠꯊꯈꯤꯕꯒꯤ ꯃꯔꯝꯗꯤ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯇꯥꯡ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤ ꯍꯥꯏꯕꯗꯤ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯊꯧꯗꯣꯛꯇ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩ ꯑꯩꯈꯣꯏꯕꯨ ꯃꯤꯑꯣꯠ ꯃꯤꯅꯩꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯕ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯕ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯍꯤꯡꯉꯤꯕ ꯆꯥꯕ ꯊꯛꯄ ꯃꯐꯝ ꯈꯪꯗꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯔꯤꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛ ꯁꯔꯀꯥꯔꯗ ꯍꯟꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯃꯈꯣꯏꯒꯤ ꯑꯠꯃꯥꯅ ꯏꯪꯅ ꯇꯞꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯂꯩꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯜꯂꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯤꯁ ꯔꯦꯂꯤ ꯆꯠꯆꯔꯤꯕꯁꯤ ꯏꯔꯤꯄꯥꯛ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄ